Welcome back dear listeners. Ngasisu amok Matamgi Manipuri Wari channel asina mayamgidamakta PK Ningthouja gi khuthada anauba tangkak naiba wari ama puduna lakjari. Wari ase hingliba natraga sikraba miyoi amataga mari lainajade. Pumnamag wakhalna sagatuna ijabani. Kanagumba miyoi natraga thodok manaba yawramlabaso coincidence ni haina khanbiyo. Laubirasi Henthoi hairiba wari sigi ahanba saruk. Ayuki pung 8 tarakpa matamni ayingbi imungi thabak khara taururaga machagi kada changlaktuna machaba haudorai. Ibunga nang bahugalo ne hey punggase ayokre thingnin hey. Morris pamungdagi tingliyang liraga haugalai. Hakam sawawa ga chaladuna monakal lairiba phone do haifet yingi. Os Darit adang haisibo. Hey, hawgalo. Nang office at pa mugtengkini ko, chakso nang nathongdawri ni. Ngasi office uti laye, ngahagda tongkike. Hey, wachi do tawrano, sat hawgalo ko. Chakho missing alay dribani. Tuti tari say ising kita holawrula. Aduga ne, jeng akay basulay tabani. As, jeng du pawdi, imana kay rasya basida. Ho, tabak mayam say, tahuwa taladi ne, imaw do pushilao. Adusu taladine wadu nganglano nathogda sassato wahai khara se hairam laga ayingbi kadu dagi thokre. Morris machunna moram solaga lai hawe aymun bidongna ting khaiba chak thongba ising honba aingona sum haiba hek hairo kana imo poro na ai decision ngi haisini. Morris kanu dagi hek thoki tawbaga tanja du da mobile ring lai. Dendia sita kanano mo. Phone de lokatli thanje calling haina thambatu ubada Morris yam hainingdana machina tapna soladuna. Dendia sida masi inbisyo mo. Phone do yam tanna paikatli. Hello. Kay leraga yuk sida. Kari khuai no dadi. Ho kari lay biragay somna call tawbirak pasibo. Yarba. Sumay hairade. Nungsidi amata. Kaino haido do sat hairo ka dawrage. Ay brush ka dawdri. Office uti lay ringay sida kaida numang koiru siya haiba. Ay sangdi, tabag yam lay. Kahi tabag no. Ho jak thongba, pi suba, atay su. Nungay bidida ko nupase, ichan na dawdaw so renta lay kredo. Nupi tiyo so yadagum taw, pat na diwajarabani dawrise. Imana marolama nupi thide na ngangbane nang na marolama. Imana ngangli do chumlabane nang haujikse nupi thiba yari kaino. Thajagi wadu da Morris na makha muk tarai. Jahi su kashu yamba natri kaino nupi thidringai sida ngawbu yaba ngawkidoi ne khoide. Ado ai di khangde horen nungthil do ai koi thorake ko ima su udaba koire. Ho khangde ai thame. Asi hairaga Morris phone do phatka ki. Machin dudana murum amuk sole e. Masi nupisi ay di ba ko haina daba na loy re. Asina hore na mong imaga nungpet wari mong tawdoy ni. Morris mapanat horek laga manggol machi duda mong pamlaga lay kre. Mama na ingkol lagi laura e. Hay! Kayo nun hay masibo! Amok pamlaga lay gren hay. Kung si ting labani ko! Ohay ba? Ado horen do thazala kanin harak pane. Morris ki wadu tabada aying biharang jay. Ha, ichan thazalak ne ba? Malak pa si ima di wakal ga siyam na ngay ni hay. Yara di ima di ne ima woy na lausin bida sira na khali bani. Ima, yare ko wati do kita orno. Ima ga thajaga ay ginupi thibay wari sani khan badane. Thaza do sidagam talak haning drabani. Ho adu khanga di ne nasana wakal do ta. Natom dangang horo. Hek tawra nupi. Nupi da hairaga layba. Matam do ngay haghaukre. Morris machin maya singba loiratuna lekay ki ising totiya pamduda bakit ani pairaga thora e. Mayam lebli tuta lepi lekay ki nupi macha mana. Da Morris, ising ya doira. Jang thong na ba ising layramdre. Nabung se mau anaw wigi pamtol kan nagari. Ichan nupi makag lejabadu so renta laygre do. Adudi da Morris ina mama thina ba tawrasidana.
Nupanabu chakhum ising sokpa chak thongbodo ikaidro. Ikairasu upai leite duni. Aina lawdawna namado mama leisari. Aduna matam khara ngaigiba tariye. Is ado Damores inegi kharadi khanba phaiko. Isasu thabak tawre Damores ki khangnaba leitade akhoi imanabi aphabi yam leye ama sembirake. Morris bucket ising yana makha amuk tarae. Nupi ki wadi yam leida aina thiroina thidabane. Is demand laibaga amuk saradana. Ado hayengwai naraga seba tawinaba leijaroi ko. Naraga seba tawbibu hospital da nurse mayam leidode aduna do mai tawjasane. Nurse na tawbaga inamana tawbaga manaroida. Ai khangje ising su thale ai changage. Imana chak thengena isau kana tawhoribane. Morris said Cray, Nupido, Morris Tanaba, Kanna Haidei. Da Morris, Wakal Karakratan Hasiko. I koi ibung kantok lagachat padon haiteba. Morris summoning on Torek Laga, Nupido Tanaba Hairami. Oh, Kanjaro, Nabung Saudeko, Horn Kongam Draso, Baganadum Lograyare. Morris ising Nujakum the Tamnuraga, Yankok, Jing Karaga, Yankok the Putuna, Sumang the Torae. Jing du Yankok the Sat Haiduk Laga, Kaiba Hawi. Tanjadu the Mamana in Koldage. Ichana Jing Kaiba say, Panabuk Jerry Neha. Horagadone. Aying being Koldage Toragduna, Dari the Pumte, Sora Asangwa Maholaga, Dapna Haide. Natine. Nang Musumaina, Kayam Kuinalegidoino. Imabo, Imo Pamin he. Isugado, Imitsida Uninge. Ima, aduwa do Douglasiba. Matam na may na pujaraksani. Ay keso, matam yawdri dawrini. Nang bo chahido, angang na chen he. Nasahay na tabag dawre. Chahi kontra sibo, yam lira bo ima. Hey, liri hayba natin he nang bo. Lidri ngay sida tiyawra si hayba nine. Nati. Nang na dupi tiyo sungyaya di si kay ginome. Morris ting kay ba do liap la do na. Ho kunto hok na ba nupido adu laydri ba. Yarba si oide. Khoy do sek saugaleba. Jeng he kay ba sida yam yet lay masi. Pare. Ima ne kayim ta hayra roy. Nupido nang napusining mamatam da pusilo he. Asi hayram laga aying bisu changkre. Morris matanta murum sondo na lay hawi. Nupi thiyo sida hairagdanaba yumgi thabakse aina loina tawgena tawganiba si phawba atum haiba lepteba Nungthilgi matamne Morris Mangolda thariba sophadu phamlaga diary ama yengduna lei Danjadu da thaja so yausilekli diary do phat khumjeli thaja lakpa ubaduda exam ga thadaw leibra lairik pari duba kaide lairno sum diary ngambani aide laptak no ubaduda lairik kamalore kari thawdo isilino Kaisu ideda yam kuiraba dairi Sumpa sanarambani imungda padawso sabaduda sida sumhangchit langlaga parambanida Ima di laytabra Laygibani Thanse khawdagi kaino khara puthorei Si nangna yamna pamjaba singju bara se yaurukbani Si sopa sida thamo ai ima kauthorgi Morris imungda changduna mamabu kauthorei Aying bina thorak pada thaja leirambado obada nokfet ka tawjarei Thaja nokfet ka tawjarei aying bi thaja gi nakta phamthareklaga makha amuk tarei Imaubu sida sumlakbro najaga kai chatlurage aying bi gi waduda thaja nokfet tawjai Morris machinda tapna soli drama hawgre imau kai Ngasay na kudela anina haigramaktada sidala irai. Thaja sutap na kumlai. Hoy ima, office suti layba sida sumkoy thorakpani. Aying bina amo. Kay no ne hey nang napurak lisiba. Ngasay do akoy pukri macha ma layba do adu sitpa. Ada ima na jana bahaydana nga macha ma sumpurakpani. Kay no, ima kagbijadoro ay di awdra. Tamodi bijaning di ima kakini. Ihaida yaida ado singju sidi ay tom da pudharu ragene. Ima su kaisu chaw yaroi. Ibema noy ni chaminaw dana. Ima ay di yarni. Pare itom da hotnaru rage.
Asi hairaga Morris ngadu imungda pusinki ayingbi thanjagi manakta naksileklaga Thaja noibo nupi aphabaga amta leitrami masibo pakhang punsida adum loisinkiba tarene he khangdi ma tamose nupi gi wa hawtok pasungya yadi imagi wadine atopa natraso nang oirasu yai ko ayingbi gi waduda thanja nok phetawjai magi matawduda ayingbi na muk makha tarae khangde aidi noyumdane nang hainaba laklasirana khalabani ko Ima tamona bo wa haiba luidringaida ayingbina phathatladuna mana yadaba yaroi imane athubada noida lakda yadre thanje kari sukhumda nokfet tawraga lei asomna pung khara haukre khara mam tharakpa matamduni masak matawda changkholabi maitai chanu ama oibagi chap chaba phijoli tingli yengbada awaipa thuina leitabi nupini lingjel Thauriba gari duge speed to pangtap tapadi oide Andubu maningdaso gari amana kanna tanaragli side glass ta haifet yengbada maningda mi tanari haiba laina khangle Lingjel masado haifet pakhatpa akiba phawrpagum mihulgi khongjal sakan khalae gari speed to sum kan khalae maningda su yengbadi lepte maningda amuk yeng mamangda amuk yeng masado pakhatpa na loide Khanghaude mamangda thauriba tata diyai atugi maningda thumjenkhiba lambi matai oirab gari da paithoi lingjel mapi marol ina pumtai tai sor khap jingladuna asiba magum ta duna leiri lambi mapan anakpada leiramba awuba miyam pumba jensenai khara mana nakna lepaga yengbasu yawi khara mana matamgi chatnabi mating pangbai ki mahon mobile da photo kapnaba video namnaba hotnabasu yawribani khara mana nungaitana soli ngasai makai tanaraklamba gari tuso nakal amada khamlaga laptakna maong yengduna lei ngaihak leiraga pocket ki mobile du lawthorakladuna call tawi Hello boss onthokpa phibam ama asomdagi amuk haire kadawge hekta hayune Boss, gari do DI amada thomjingre mi mayam ama jensinakre kamai dawano Okay phare dodi nakhoiso halakna badaw makha dabaduna noyorlaga khanarase khani boss mayam dugi maraktagi mi kharana ambulance kauduna lingjel khudakta hospital da pukhatle asokpado OT room da insinkre doctor mayam sokoi chen duna hotnari lingjel Panglamba mit uisin kre, lenglamba makut masan tapna lekthaduna, lengdana, padrak taduna laikre.